Hi Mia. Saksaarse ngasidi ngasi champur leire, ironba leire, singju leire, salad leire. Yensa manungsa hagadra. Adu thonge. Chaminarsi mayam. Ko hawe ko. Charo icha sing charo. Hawe. Ayun masih iron ba do alu kang me toge to ba jadi yen se kaino ne hard chicken du ne ba hana putle pa loi daga mathang da aina oven da dum taw krabani kandi kalle hard chicken oi bigi adu dum chamina se yengo do try to do chicken should try to Sarah aina ngasidi wa ma hainingba akoi se prithivida hingba kanda uchina now oi tarshu imung oi tarshu imanabi orsu friend circle da oigira thabak tawminaba da oigira adu orsu akoi se lairadi nungairadi ichanni inauni inaunupini ichanupini imatoni ineni gaise loina hainai imanabini imanabani na adubu nungaitaba laita lairada khoibudi khangnaramaju khangbagum tawine haina laithokpudo yam taweba ai du tawhaningdeba leiringai hida prithivida leiringai hida amaga nungsinabado adu pamba nangi leiba leitaba adudi amane ko aduna question atopane ayo prithivida ngahak hingingai hida amaga nungsinabado adu pameba ko pameba aduna nungsi hingringai hida nungsinasi haibse aidisi pamane kona siba loiraga o ibok sire ipu sire ipa sire na pugka kapido adu surupudi hingingai dune hingingai na nungsibiyo mama boigra mani boigra ay nungsibiyo asigi wahai se thamningbani haijabane ba I love it. charo ibu ay ha Masih wafam ni, haing man na haing ni, waraw bino, kay gumanon na waraw bale, so ay si wafam ni, kamzagyan na haida ba niya? Chicken chow. Ha? Kalne hat, kalne mo. Kali kalne. Yeah. Nungsi na lay minasiko. Mayam. Bye-bye. Bye.